Yengbibagidamak. Thaba khara loisilingayda thengkhre. Jinana sida phamasi lao. Asamna leeriba mayamdu matam yauraduna group punsinnaraduna no kheduna thakpi chabi ya wari watai tawduna langba hori. Yengbibagidamak mayam maraktudagi khara lapna chathoklaga phamine. Yengbibagidamak Jina kaino tongnai mayam siba yam hainadiye chalasira. Jinana ngai ko he ngahak lagisi moina moi thokpa ekhoina ekhoi thokpa kanade hei mehi lerakpani sidum thoktoksi. Yengbibagidamak Jina roki sibu nisaga chajalo. Jinana chadabani he madi ichamchambani mayam marakta sum wari watai sanaba yawi wani. Yengbibagidamak masinupasa sumainaga tawramni thajarudabani aidi sumaina roidore. Jinana kaino he matamgi chatnabini kharasu yaude yapote noi ekhoidi khara usinada adum leidabani. Yengbibagidamak noi rajudi sigumbase khara pamjamalene. Jinana adei wadine bema haidna kanade Manipuri sida bendar masing kaya layina thizalay rabani. Man hek nungsi mandana isa kaina ngamdrabani. Handakti khudong chaba tanja lawragane. Tok he tok thokna radon. Yengbibagidamak is ngamjagadro nangba. Jinana kedo ngamoiduba. Yengbibagidamak hoi ngamna ba hotnabiyu. Jinana yarase si warisi toase che hai mai se thakchilo. Yengbibagidamak momon tawna asam napunba loiraduna matam thengjilaklabada tilamba leiramba mayamdu harau wari watai sanaramlaga masa gi mayum makai loina pangnakhri. Somda Yengbibagidamak chawraba ka adugi manungda thariba bet aduda thawai yaudraba hakchang amagum isisina gyan taadana tumduna leiri. Mikup khara leiraba tungda Yengbibagidamak mamit ani adu uirum tapna pangthori. Gyan tarakpada Yengbibagidamak masana leiramliba matawdu masana khangjade. Phuk hawgatuna kaadugi akoibadu kuyeng yengi. Khanghaude thangnaba mikupta mapalomda mi wari sanaba murum sonabagi makhon ama sattarai. Theliba gariduda amuk yengi masadu ipa pakhatna betudagi kumtharaklaga parpap thuna doromda jangsillaga thongdu fathangi. Roki amadi mamanaba aniga leiramliba matawdu ubada Yengbibagidamak angakpana pik thankri. Nong mata khaludraba ningludraba manglal amagum ngasidi mitmangda urare. Sauningba pendaba kayana Yengbibagidamak mathanta fathaba ngamjadre. Khongkap launa thangduna Roki gi manak tamna parpap thuna changsillaga Roki na pairiba U class 2 sat mullaga safu kanna laimaida kanna thadai. Kaino nang toisa ha ai box magyumda thilo. Roki maron mari iseng dana. Yengbibagidamak na hawalaba jangamo ai lage. Yengbibagidamak mapi ira chena songning na hari nang magna asumna tawrabako. Roki gi mamanaba amana amuk Yengbibagidamak kharimta khalunada nangdi naraibagi amphorabani kanade potharu wanabani. Yengbibagidamak sauna Roki nang khalise kaino ha nang khalise kaino ba ayumda thillo habane. Roki na kaino Yengbibagidamak nang bungarbo hojisa numidangni nang kamaina amuyumda thindoino ngasi fawdi warsuwana khaminarase gadawge aina nang manghange haibdi natena. Yengbibagidamak Roki asi haraga Roki gi mamaida khupakna thagi tawi. Yengbibagidamak makhuttu Roki na taphai he nang mapine mangadaba na punsida kanbige habane. Roki gi makhuttu sat inthoklaga asuk chokhataba lamchat mafamsida miku amatta phaba chontharai ai nupine ngamna na bachatkane aigi punsina mangkhibada ai chingnap leite isagi ira isana yaje adubu mafamsidadi asi haraga Yengbibagidamak
Mangak samda siriba Rocky gi lik adu laktana langshilamlaga istre aduda kanna chenthakre. Rocky ngauri fari hawatlaga tanagi tawi. Mamanaba amana kaidano famu manupine nangonda adum noladauba ma kai chendoino. Yuhenbi imungdagi makut macha aduna mapi taithok kanna chenthorakli. Get wang malanthokduna hana sangna chatle adubu mahaki thungpham changpham kadaidano khangjate. Khongthangna puba mai kairomda adumak chatli. Taibang kanana thingba ngamdraba ingagi kallaba nongjugum mitlu anidusu lepa leitana pirang sinthari. Masadu ingbana thak sunikle. Karimata sada thaktabana chokthabana suyadre. Kachin amada changsinduna masadu tasinba makai hik launa makhon thokna kapchari. Tasengna Yuhenbi asumna kappa waba karino haiba khangzadabani adubu thajaba thamluba nungshiba mahakidamak ngasidi pena kapchari. Abema tapna as taibothese get amulon silam dramale. Asi hairaga abem get manakta changsilaga get tulonsinge hektobaga makhon ama saktarakpaduda makutta pariba light aduna get wangmagi amamba kachin chuthek aduda phat kapsilli. Yuhenbi kaplambadagi phuk hagolaga chenkhige tawi matawduda abema ingangakna amtangai khoba. Yuhenbi thanglamba khongthang chaplepi abem lomda amuk tapna onsilai. Phibamdu ubada abema mamit anidu langthoklaga angakpagi matawda che. Yuhenbi upai leitraba amagum ningnik lauba khonjenda ina ngasi nongmatangdi aibu changda pambibiyo hayeng anganbada amuk hanchakige. Abemana che law. Asi hairaga abema Yuhenbigi makut paiduna chingsilli. Kana leiri haina haipetang yenglaga get to fatlon silli. Abemna che changase. Asumna abemana mang tharaga anidu punna changminari. Yuhenbi konongumna Ningthoujaraba pak chawraba yumjaw adugi akoibada leitengliba sumhatningai oiraba posaksing adubu tungmang hanna yengduna khongkap tapna thangduna kaisu khangjadaba matawda abemagi matung tapna inajari. Mangon yorakpada moja su leplaga lerami. Mojana abem kanano made. Abemna athapa khungangdagi ichene tamoja. Ngasi gari fangdadana hanba pharak tare. Ngasi leaga hayenganna halage haye. Mocha icham chamna. O fare adudi chango. Abemna che changaslao kemta khaluno. Yuhenbi wadi ngangda tumina adum abemagi matung inei. Asumna anidu second floor tamna kakhalai. Abemna taibothe. Ibothe su abemna kobudu tarduna thulei. Abemna taibothe kasigi sodo amta bibiro. Ibothe na masidi kanano abema amukta su udri. Abema na aiga khangnaba ichene ngasido thenglabani hanba pharak taraba aduna sida lehalage tawbani. Ibothe na hoi kaisu khalunu ichansidi nongaini hekta laithu. Abema noigi chananaba kaikino khara sembirakiko. Abema na hoi adu taibothe sopiramo. Ibothe maithongdu haiphet maksinna. Abema sigi sopi basibu nang kaitauge haino. Abema na as kopiro oyareba ai loi khangeba. Ibothe na hoi sese. Asi hairiga sodu piramlaga ibothe makhada kumkhre. So londuna leiriba kadu abema na hangi. Thongdugi hek mapa chanana theliba Yuhenbagi photo du ure. Yuhenbi masa pumba tu chungkiba khanghaude. Angakpa ikaiba kayaga loinana lepliba khongphamdudagi khara khajik tunghalli. Wadi ngangde mitam amagum chap yungna leptuna laikhre. Abemana che kedaurage changao. Yuhenbi abemana chingnakiba tare khana walangdi ngangdana
ꯄ꯭ꯔꯞ ꯊꯨꯅ ꯑꯃꯨꯛ ꯀꯥꯗꯨꯗ ꯆꯪꯁꯤꯜꯂꯤ꯫ ꯆꯦ, ꯁꯤꯗ ꯐꯝꯃꯣ꯫ ꯌꯨꯍꯦꯟꯕꯤ ꯆꯤꯌꯔꯗꯨ ꯂꯧꯔꯒ ꯁꯠ ꯐꯝꯊꯩ꯫ ꯆꯦ, ꯑꯗꯨꯝ ꯂꯩꯔꯝꯃꯨꯀꯣ, ꯑꯩ ꯆꯦꯒꯤ ꯐꯤꯔꯣꯜ ꯈꯔ ꯂꯧꯔꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯕꯦꯝꯃꯁꯨ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯌꯨꯍꯦꯟꯕꯤ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯃꯃꯤꯠ ꯃꯅꯥ ꯑꯣꯟꯈꯠꯄ ꯃꯈꯩ ꯀꯥꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯀꯨꯌꯦꯡ ꯌꯦꯡꯉꯤ꯫ ꯀꯥꯏꯔꯕ ꯁꯦꯝꯐꯨ ꯑꯃꯗꯤ ꯑꯍꯥꯡꯕ ꯒꯝꯂꯥ ꯃꯤꯔꯔꯅ ꯐꯖꯅ ꯐ꯭ꯔꯦꯝ ꯆꯟꯗꯨꯅ ꯊꯝꯂꯤ꯫ ꯑꯍꯥꯡꯕ ꯒꯝꯂꯥ ꯑꯗꯨ ꯏꯐꯩ ꯐꯩ, ꯃꯑꯣꯡ ꯃꯔꯤꯜ ꯑꯃ ꯏꯇꯥ ꯇꯥꯗꯦ, ꯑꯗꯨꯃꯛꯄꯨ ꯍꯦꯛ ꯌꯦꯡꯕꯗꯗꯤ ꯁꯨꯝꯍꯠꯄ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯑꯗꯨꯝ ꯐꯥꯎꯏ꯫ ꯀꯥꯗꯨꯗ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ, ꯃꯑꯣꯡ ꯍꯥꯖꯗꯕ, ꯏꯆꯝ ꯆꯝꯖꯕ ꯇꯥꯏꯕꯪ ꯀꯅꯥ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯆꯤꯡ ꯂꯦꯝꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯆꯣꯜꯂꯕ ꯑꯔꯨꯕ ꯏꯆꯦꯜ ꯑꯃꯒꯨꯝ ꯃꯁꯥ ꯅꯥꯟꯅ ꯇꯔꯨ ꯇꯅꯥꯟꯅ ꯄꯣꯠꯐꯝ ꯀꯥꯏꯗꯅ ꯅꯤꯡꯊꯤꯖꯅ ꯊꯝꯂꯤ꯫ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯀꯥꯗꯨꯒꯤ ꯀꯥꯆꯤꯟ ꯆꯨꯊꯦꯛ ꯑꯣꯏꯔꯞꯅ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤꯖꯪ ꯑꯃ ꯈꯜꯂꯒ ꯂꯩꯔꯤ꯫ ꯃꯔꯨꯝꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯕ ꯂꯣꯠꯄꯒꯤ ꯃꯃꯤꯁꯨ ꯇꯥꯏ꯫ ꯌꯨꯍꯦꯟꯕꯤ ꯈꯪꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯐꯤꯖꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯁꯛ ꯍꯥꯏꯗꯣꯛꯏ꯫ ꯆꯥꯎꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯁꯛꯇꯝꯅꯤ ꯊꯦꯠꯂꯝꯂꯤꯕ꯫ ꯅꯤꯡꯊꯤꯖꯔꯕꯤ ꯐꯖꯔꯕꯤ ꯁꯛꯇꯝ ꯑꯗꯨꯅ ꯌꯨꯍꯦꯟꯕꯤꯒꯤ ꯄꯨꯛꯅꯤꯡꯕꯨ ꯆꯤꯡꯁꯤꯟꯈ꯭ꯔꯦ꯫ ꯑꯉꯛꯄ ꯐꯪꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯃꯤꯠꯃꯥꯡꯃꯛꯇꯗ ꯊꯦꯡꯅꯔꯤꯕ ꯎꯔꯤꯕ ꯀꯌꯥ ꯈꯟꯈ꯭ꯔꯦ ꯃꯁꯥ ꯄꯨꯝꯕ ꯆꯥꯎꯔꯕ ꯃꯪꯂꯥꯟꯒꯤ ꯏꯄꯥꯛ ꯑꯃꯗ ꯇꯥꯎꯕꯒꯨꯝ꯫ ꯃꯁꯥꯅ ꯃꯁꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯥꯎꯈ꯭ꯔꯦ꯫ ꯃꯇꯧ ꯀꯔꯝꯅ ꯀꯝꯗꯧꯅ ꯌꯨꯝꯁꯤꯗ ꯀꯔꯤꯒꯤꯗꯃꯛ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯈꯤꯕꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯖꯤꯜꯂꯨꯗ꯭ꯔꯦ꯫ ꯍꯪꯖꯔꯤ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯕ ꯋꯥꯍꯪ ꯀꯌꯥ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯇꯁꯦꯡꯅꯃꯛ ꯃꯥꯒꯤ ꯃꯌꯨꯝ ꯑꯣꯏꯔꯕ꯭ꯔꯥ? ꯑꯗꯨꯒ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡ, ꯊꯦꯠꯂꯤꯕ ꯁꯛꯇꯝ, ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯁꯤꯅ ꯀꯔꯝꯕ ꯄꯥꯎꯈꯨꯝ? ꯌꯨꯍꯦꯟꯕꯤ ꯍꯪꯅꯤꯡꯕ ꯈꯪꯅꯤꯡꯕ ꯀꯌꯥꯅ ꯃꯁꯥꯗꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯑꯕꯦꯝꯃꯁꯨ ꯐꯤꯔꯣꯜ ꯈꯔ ꯄꯨꯔꯒ ꯀꯥꯗꯨꯗ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯆꯦ, ꯐꯤꯔꯣꯜꯁꯦ ꯍꯣꯡꯗꯣꯛꯑꯁꯦ, ꯆꯥꯅꯕꯁꯨ ꯂꯣꯏꯔꯛꯑꯅꯤ, ꯀꯩꯀꯩꯅꯣ ꯈꯔ ꯆꯥꯁꯤꯟꯅꯕ ꯇꯧꯁꯦ꯫ ꯌꯨꯍꯦꯟꯕꯤ ꯊꯦꯠꯂꯤꯕ ꯁꯛꯇꯝ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯇꯞꯅ ꯍꯪꯂꯛꯏ꯫ ꯑꯕꯦꯝ, ꯃꯥꯁꯦ ꯅꯪꯒꯤ ꯏꯆꯦ? ꯑꯕꯦꯝꯃꯅ ꯅꯠꯇꯦ, ꯑꯩꯒꯤꯗꯤ ꯏꯆꯦꯁꯨ ꯂꯩꯇꯦ, ꯏꯅꯥꯎꯁꯨ ꯂꯩꯇꯦ꯫ ꯌꯨꯍꯦꯟꯕꯒꯤ ꯊꯦꯠꯂꯤꯕ ꯐꯣꯇꯣ ꯑꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯑꯗꯨꯗꯤ ꯃꯥꯁꯦ? ꯃꯥꯅꯦ, ꯑꯩꯒꯤ ꯏꯕꯨꯡꯅꯦ, ꯆꯦꯒ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯣ? ꯌꯨꯍꯦꯟꯕꯤ ꯄꯤꯅ ꯏꯍꯧꯔꯕ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯪꯊꯣꯛꯇꯨꯅ ꯈꯪꯅꯗꯦ꯫ ꯑꯕꯦꯝꯅ ꯀꯩꯗꯧꯔꯒꯦ ꯆꯦ, ꯅꯁꯥꯗꯣ ꯏꯊꯛ ꯊꯛꯀꯠꯂꯤꯗꯨꯕꯣ? ꯌꯨꯍꯦꯟꯕꯤꯅ ꯀꯩꯁꯨ ꯇꯧꯗꯦ, ꯑꯗꯣ ꯅꯣꯏ ꯇꯥꯃꯣꯁꯦ ꯅꯨꯄꯤ ꯂꯩꯔꯕꯣ? ꯑꯕꯦꯝꯃ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯎꯈꯤꯕ ꯑꯃꯅ ꯈꯨꯗꯤꯡꯃꯛꯄꯨ ꯂꯥꯟꯅ ꯈꯟꯕꯗꯤ ꯆꯨꯝꯂꯣꯏꯗ, ꯑꯩꯒꯤ ꯇꯥꯃꯣ ꯅꯨꯄꯤ ꯂꯩꯇ꯭ꯔꯤ, ꯇꯁꯦꯡ ꯇꯁꯦꯡꯕ ꯄꯥꯈꯪꯅꯤ꯫ ꯑꯕꯦꯝꯃꯒꯤ ꯋꯥꯉꯥꯡ ꯃꯇꯧ ꯈꯨꯗꯤꯡꯅ ꯌꯨꯍꯦꯟꯕꯤꯒꯤ ꯃꯐꯝꯗ ꯍꯪꯂꯤ ꯇꯠꯇꯅ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯕ ꯋꯥꯍꯪ ꯀꯌꯥ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯑꯃꯨꯛ ꯈꯜꯂꯛꯏ ꯌꯨꯍꯦꯟꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯅ ꯀꯗꯥꯏꯗ? ꯌꯨꯍꯦꯟꯕꯤ ꯑꯕꯦꯝꯃꯗ ꯑꯃꯨꯛ ꯁꯠ ꯑꯣꯟꯁꯤꯟꯗꯨꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯇꯧꯗ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯅ ꯅꯪꯒꯤ ꯇꯥꯃꯣꯒ ꯃꯃꯥꯒ ꯕꯕꯥꯒꯗꯤ? ꯑꯕꯦꯝꯃꯅ ꯃꯈꯣꯏꯗꯤ ꯁꯤꯗ ꯂꯩꯇꯤꯌꯦ, ꯊꯕꯛ ꯑꯃꯒꯤ ꯃꯨꯝꯕꯥꯏꯗ ꯂꯩꯈꯤ꯫ ꯑꯕꯦꯝꯃꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯅ ꯊꯛꯀꯠꯂꯝꯕ ꯃꯁꯥꯗꯨ ꯈꯔꯗꯤ ꯂꯩꯇꯥꯖꯩ꯫ ꯋꯥ ꯃꯈꯥ ꯇꯥꯅꯤꯡꯉꯤ ꯑꯗꯨꯕꯨ ꯇꯥꯗ꯭ꯔꯦ꯫ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯋꯥ ꯂꯥꯡ ꯉꯥꯡꯅꯗꯅ ꯇꯨꯃꯤꯟꯅ ꯂꯩꯅꯩ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯌꯨꯍꯦꯟꯕꯤ ꯃꯁꯥꯗꯨ ꯈꯪꯅꯤꯡꯅ ꯑꯕꯦꯝꯃꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯕꯦꯝ, ꯃꯥꯁꯤꯕꯨ ꯅꯣꯏꯒꯤ ꯃꯔꯤ ꯃꯇꯥꯔꯣ? ꯀꯅꯥꯅꯣ? ꯑꯕꯦꯝꯃ ꯌꯨꯍꯦꯟꯕꯤꯅ ꯍꯥꯏꯔꯤꯕꯗꯨ ꯒ꯭ꯌꯥꯟ ꯇꯥꯏ꯫ ꯍꯥꯏꯔꯞ ꯃꯣꯃꯣꯟ ꯇꯧꯅ ꯁꯛꯇꯝ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯃꯁꯨ ꯌꯥꯎꯗꯨꯅ ꯂꯩꯔꯤ꯫ ꯌꯨꯍꯦꯟꯕꯤ ꯏꯉꯛꯉꯛꯅ ꯅꯨꯡꯁꯤꯕ ꯋꯥꯔꯤ? ꯑꯕꯦꯝꯃꯅ ꯆꯦ, ꯋꯥꯔꯤꯗ ꯇꯥꯅꯤꯡꯕ꯭ꯔꯥ? ꯌꯨꯍꯦꯟꯕꯤ ꯃꯁꯥꯗꯨ ꯂꯥꯡꯇꯛꯅꯅ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯉꯤ, ꯋꯥꯔꯤꯗꯣ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯌꯨ꯫ ꯑꯕꯦꯝꯃ ꯁꯣꯔ ꯃꯆꯥ ꯑꯃ ꯇꯞꯅ ꯍꯣꯟꯇꯣꯛꯂꯒ ꯋꯥꯔꯤꯁꯦ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯗꯁꯨ ꯍꯥꯏꯈꯤꯕ ꯂꯤꯈꯤꯕ ꯂꯩꯇ꯭ꯔꯤ, ꯑꯗꯨꯕꯨ ꯑꯩꯅ ꯏꯆꯦꯕꯨꯗꯤ ꯊꯥꯖꯕ ꯊꯝꯃꯤ, ꯑꯈꯪꯕ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯣꯏꯅ ꯍꯥꯏꯒꯅꯤ꯫
ꯌꯨꯍꯦꯟꯕꯤꯅ ꯑꯇꯣꯞꯄ ꯀꯅꯥꯗꯁꯨ ꯍꯥꯏꯗ꯭ꯔꯤꯕ ꯑꯗꯨꯒ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕꯤ ꯑꯩꯒꯤ ꯏꯐꯝꯗꯅ ꯀꯔꯤꯒꯤ ꯑꯕꯦꯝꯃꯅ ꯀꯥ ꯑꯁꯤꯁꯨ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯀꯅꯥ ꯂꯩꯍꯟꯗ ꯃꯤꯠꯌꯦꯡ ꯐꯥꯎꯕ ꯇꯥꯍꯟꯗꯅ ꯂꯣꯠꯇꯨꯅ ꯑꯗꯨꯃꯛ ꯂꯩꯖꯕꯅꯤ ꯑꯩꯁꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯏꯆꯦꯕꯨꯗꯤ ꯀꯥꯁꯤꯗ ꯆꯪꯍꯟꯅꯤꯡꯉꯤ ꯌꯦꯡꯍꯟꯅꯤꯡꯉꯤ ꯈꯨꯗꯤꯡꯃꯛ ꯇꯥꯍꯟꯅꯤꯡꯉꯤ ꯌꯨꯍꯦꯟꯕꯤꯅ ꯑꯩ ꯈꯪꯉꯤ ꯏꯅꯥꯎꯗꯤ ꯃꯤꯅꯨꯡꯁꯤ ꯂꯩꯕꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯠꯇ ꯑꯣꯏꯅ ꯌꯦꯡꯕ ꯉꯝꯕꯤ ꯊꯧꯖꯥꯜ ꯂꯩꯕꯤꯅꯤ ꯍꯥꯏꯕ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯅꯍꯥꯛꯁꯦ ꯇꯥꯏꯕꯪ ꯃꯄꯨꯅ ꯊꯥꯕꯤꯔꯛꯄ ꯏꯁꯣꯔꯒ ꯄꯥꯡꯈꯛꯅꯤ ꯑꯕꯦꯝꯃ ꯇꯞꯅ ꯆꯤꯟꯕꯥꯟꯗꯒꯤ ꯊꯣꯛꯂꯛꯄ ꯐꯖꯕ ꯋꯥꯍꯩ ꯈꯔꯅ ꯃꯤꯑꯣꯏꯕꯒꯤ ꯃꯒꯨꯟꯕꯨ ꯂꯦꯞꯄꯤꯕꯗꯤ ꯑꯇꯥꯡꯕꯅꯤ ꯏꯆꯦ ꯍꯣꯏꯒꯨꯝꯕꯤ ꯅꯨꯄꯤ ꯀꯌꯥ ꯈꯨꯟꯅꯥꯏꯁꯤꯗ ꯂꯩꯔꯝꯂꯕꯗꯤ ꯃꯥꯂꯦꯝꯁꯦ ꯍꯦꯟꯅ ꯆꯥꯎꯈꯠꯂꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯁꯤ ꯋꯥꯁꯦ ꯇꯣꯛꯑꯁꯤꯗ ꯆꯦ ꯑꯩ ꯋꯥꯔꯤꯗꯣ ꯂꯤꯔꯛꯑꯒꯦꯀꯣ ꯌꯨꯍꯦꯟꯕꯤꯅ ꯂꯤꯔꯛꯑꯣ ꯑꯕꯦꯝꯃꯅ ꯉꯁꯤꯗꯒꯤꯅ ꯆꯍꯤ 4 ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ ꯅꯨꯃꯤꯠꯇꯣ ꯌꯨꯍꯦꯟꯕ 12 ꯑꯦꯛꯖꯥꯝ ꯄꯤꯔꯝꯂꯒ ꯃꯌꯨꯝꯗ ꯍꯔꯥꯎꯅ ꯊꯣꯛꯆꯔꯛꯏ ꯃꯃꯥꯒꯤꯗꯨꯒꯤꯁꯨ ꯃꯆꯥꯕꯨ ꯃꯩ ꯑꯣꯛꯊꯣꯛꯄꯤꯔꯤ ꯑꯕꯦꯝꯃꯁꯨ ꯃꯣꯃꯣꯟ ꯅꯣꯛꯅ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯌꯨꯍꯦꯟꯕꯅ ꯃꯣꯖꯥꯗꯤ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯑꯕꯦꯝꯃ ꯃꯃꯥꯏꯗꯨ ꯏꯃꯨꯡꯂꯣꯝꯗ ꯍꯥꯏꯔꯞ ꯑꯣꯟꯁꯤꯜꯂꯒ ꯇꯥꯃꯣꯆꯧ ꯂꯥꯛꯑꯦ ꯃꯣꯆꯥ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯐꯤꯕꯝ ꯆꯥꯗ꯭ꯔꯕ ꯅꯥꯝꯃ ꯁꯣꯏꯔꯕ ꯃꯈꯣꯡꯗꯨꯒ ꯍꯔꯥꯎꯕꯒꯤ ꯃꯌꯥꯏꯅ ꯑꯅꯥꯕ ꯄꯨꯝꯅꯃꯛ ꯈꯥꯡꯖꯤꯜꯂꯒ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ ꯃꯥꯡꯒꯣꯟꯒꯤ ꯏꯁꯇ꯭ꯌꯥꯔ ꯃꯆꯤꯟꯗꯨꯗ ꯈꯨꯗꯤ ꯐꯠ ꯊꯤꯖꯤꯜꯂꯤ ꯈꯨꯠꯁꯥ ꯌꯥꯎꯗ꯭ꯔꯕ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯉꯥꯛꯄꯁꯨ ꯉꯝꯍꯧꯗ ꯃꯃꯥꯏꯗꯨ ꯂꯩꯃꯥꯏꯗ ꯎꯞꯁꯤꯟꯗꯨꯅ ꯇꯥꯁꯤꯜꯂꯤ ꯌꯨꯍꯦꯟꯕ ꯃꯣꯆꯥꯕꯨ ꯀꯧꯗꯨꯅ ꯄꯥꯈꯠꯅ ꯃꯣꯆꯥꯒꯤ ꯃꯅꯥꯛꯇ ꯀꯟꯅ ꯆꯦꯟꯁꯤꯜꯂꯤ ꯌꯨꯍꯦꯟꯕ ꯃꯣꯆꯥꯕꯨ ꯍꯨꯒꯠꯄꯤꯗꯨꯅ ꯁꯣꯛꯂꯤꯕ ꯃꯃꯥꯏꯗꯨ ꯇꯞꯅ ꯅꯥꯟꯊꯣꯛꯄꯤ ꯅꯨꯡꯉꯥꯏꯇꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯃꯣꯆꯥꯗ ꯌꯦꯡꯗꯨꯅ ꯀꯩꯒꯤꯅꯣ ꯀꯟꯅ ꯆꯦꯜꯂꯤꯗꯨꯕꯣ ꯇꯞꯅ ꯆꯠꯄ ꯌꯥꯗ꯭ꯔꯣ ꯃꯣꯆꯥ ꯃꯣꯃꯣꯟ ꯇꯧꯅ ꯇꯥꯃꯣꯆꯧ ꯅꯪ ꯂꯩꯇꯕꯁꯦ ꯑꯩ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯪꯕ꯭ꯔꯥ ꯇꯥꯃꯣꯆꯧ ꯎꯅꯤꯡꯗꯅ ꯀꯟꯅ ꯆꯦꯟꯊꯣꯔꯛꯏꯅꯤ ꯇꯥꯃꯣꯆꯧꯅ ꯌꯦꯡꯕꯤꯕ ꯆꯥꯛꯁꯨ ꯆꯥꯗꯕ ꯀꯨꯏꯔꯦ ꯌꯨꯍꯦꯟꯕꯅ ꯍꯧꯖꯤꯛꯇꯤ ꯇꯥꯃꯣꯆꯧ ꯂꯥꯛꯑꯁꯤꯗꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯏꯟꯕꯤꯔꯗꯣꯏꯅꯤ ꯑꯕꯦꯝꯃꯅ ꯇꯥꯃꯣꯆꯧ ꯆꯧ ꯍꯧꯕ ꯂꯣꯏꯔꯝꯃꯕꯅꯤ ꯆꯥꯔꯨꯔꯁꯦ ꯌꯨꯍꯦꯟꯕꯅ ꯃꯣꯆꯥ ꯀꯥꯈꯠꯂꯛꯑꯣꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯌꯨꯍꯦꯟꯕꯅ ꯃꯣꯆꯥꯕꯨ ꯄꯣꯔꯒ ꯑꯍꯨꯝꯗꯨ ꯅꯣꯛꯈꯦꯗꯨꯅ ꯆꯪꯃꯤꯟꯅꯔꯤ ꯃꯆꯥꯁꯤꯡꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯀꯦꯇꯨꯀꯤ ꯉꯁꯤꯗꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯊꯣꯛꯄꯒꯨꯝ ꯃꯃꯤꯠꯇ ꯁꯪꯁꯪꯅ ꯎꯔꯛꯏ ꯍꯧꯈ꯭ꯔꯕ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯈꯔ ꯃꯣꯆꯥ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏ ꯑꯃꯗ ꯐꯝꯗꯨꯅ ꯏꯁꯤꯡ ꯄꯤꯛꯊꯟꯅ ꯌꯥꯎꯔꯕ ꯕꯣꯇꯜ ꯑꯗꯨꯒꯤ ꯃꯈꯨꯝꯗꯨ ꯃꯌꯥꯅ ꯆꯤꯛꯇꯨꯅ ꯍꯥꯡꯇꯣꯛꯅꯕ ꯍꯣꯠꯅꯔꯤ ꯈꯨꯠꯁꯥ ꯌꯥꯎꯗ꯭ꯔꯕ ꯈꯨꯅꯤꯡ ꯑꯅꯤꯗꯨꯅ ꯕꯣꯇꯜꯗꯨ ꯆꯞꯇꯨꯅ ꯌꯥꯝꯅ ꯋꯥꯅ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯊꯥꯡꯀꯠꯇꯨꯅ ꯏꯁꯤꯡꯗꯨꯕꯨ ꯊꯛꯅꯕ ꯍꯣꯠꯅꯖꯔꯤ ꯌꯨꯍꯦꯟꯕꯅ ꯕꯣꯇꯜꯗꯨ ꯁꯠ ꯂꯧꯔꯒ ꯏꯁꯤꯡꯗꯨ ꯇꯞꯅ ꯍꯩꯕꯤꯔꯤ ꯌꯨꯍꯦꯟꯕꯒꯤ ꯃꯄꯥ ꯕꯤꯔꯒ ꯃꯃꯥ ꯀꯦꯇꯨꯀꯤꯒꯁꯨ ꯃꯆꯥ ꯌꯥꯎꯔꯝꯗꯕꯗꯨꯗ ꯏꯄꯥ ꯄꯥꯈꯠꯅ ꯃꯆꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯏ ꯑꯕꯦꯝꯁꯨ ꯃꯃꯥ ꯀꯦꯇꯨꯀꯤꯅ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯔꯛꯂꯤ ꯕꯤꯔꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯑꯗꯨꯗ ꯀꯩꯗꯧꯔꯤꯅꯣ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯌꯨꯍꯦꯟꯕꯅ ꯕꯕꯥ ꯇꯨ ꯑꯁꯤ ꯍꯥꯏꯔꯒ ꯌꯨꯍꯦꯟꯕ ꯃꯣꯆꯥꯗ ꯃꯈꯨꯠ ꯊꯤꯜꯂꯤ ꯕꯤꯔ ꯃꯣꯆꯥꯒꯤ ꯐꯤꯕꯝꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯅ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯀꯥꯏꯗꯒꯤꯅꯣ ꯃꯣꯆꯥꯅ ꯑꯩꯒꯤꯗꯤ ꯌꯨꯝ ꯂꯩꯐꯝ ꯂꯩꯇꯦ ꯕꯤꯔꯅ ꯅꯪꯒꯤ ꯃꯃꯥ ꯕꯕꯥꯗꯤ ꯃꯣꯆꯥꯅ ꯑꯩꯒꯤ ꯃꯃꯥ ꯕꯕꯥ ꯀꯥꯏꯗ ꯂꯩ ꯈꯪꯗꯦ ꯑꯩꯒꯤꯗꯤ ꯑꯕꯣꯛ ꯈꯛꯇꯅꯤ ꯕꯤꯔꯅ ꯅꯪꯒꯤ ꯕꯣꯕꯣꯛꯇꯤ ꯀꯥꯏꯗ ꯂꯩꯍꯧꯔꯒꯦ ꯃꯣꯆꯥ ꯃꯄꯤ ꯏꯔꯥꯆꯦꯅ ꯑꯩꯒꯤ ꯑꯕꯣꯛꯇꯤ ꯁꯤꯈ꯭ꯔꯦ ꯑꯩꯒꯤ ꯆꯥꯛ ꯏꯟꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯏꯁꯤꯡ ꯊꯛꯑꯒ ꯑꯗꯨꯝ ꯂꯩ ꯕꯕꯥ ꯑꯩꯕꯨ ꯆꯥꯛ ꯄꯤꯖꯕꯤꯌꯨ ꯃꯣꯆꯥꯒꯤ ꯊꯣꯠ ꯅꯧꯔꯕ ꯆꯤꯟꯕꯥꯟ ꯑꯗꯨꯗꯒꯤ
ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯗꯣꯔꯛꯄ ꯕꯥꯕꯥ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯅ ꯕꯤꯔꯒꯤ ꯊꯃꯣꯏꯕꯨ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯈ꯭ꯔꯤ꯫ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯕꯤꯔ ꯈꯪꯍꯧꯗꯦ ꯃꯃꯤꯠ ꯑꯅꯤꯗꯨ ꯃꯄꯤ ꯏꯍꯧꯔꯛꯏ꯫ ꯋꯥꯗꯤ ꯉꯥꯡꯗꯅ ꯃꯣꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯌꯨꯍꯦꯟꯕꯅ ꯕꯥꯕꯥ ꯃꯥꯁꯦ ꯑꯩꯈꯣꯏꯗ ꯂꯩꯍꯜꯂꯁꯦ, ꯑꯩꯒꯤ ꯏꯅꯥꯎ ꯑꯣꯏꯔꯒꯦ꯫ ꯑꯕꯦꯝꯃꯁꯨ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯃꯥ ꯄꯨꯈ꯭ꯔꯁꯦ, ꯑꯩꯒꯤꯁꯨ ꯇꯥꯃꯣꯆꯥ ꯑꯣꯏꯖꯔꯒꯦ꯫ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯕꯤꯔꯒ ꯀꯤꯇꯨꯀꯤꯒ ꯅꯨꯡꯉꯥꯏꯇꯕ ꯃꯤꯠꯌꯦꯡꯗ ꯃꯤꯀꯨꯞ ꯈꯔ ꯌꯦꯡꯅꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯣꯆꯥꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯅꯤꯁꯨꯕ ꯄꯤꯕꯥꯅꯤ ꯈꯟꯗꯨꯅ ꯂꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯇꯧꯗꯨꯅ ꯂꯣꯏꯅꯕꯤ꯫